ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯆꯤꯡꯒꯤ ꯑꯃꯗꯤ ꯇꯝꯄꯥꯛꯀꯤ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯐꯝꯁꯤꯡꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯒꯠꯄ ꯂꯦꯞꯄ ꯂꯩꯇ꯭ꯔꯤ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯑꯃꯗꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ 𝗖𝗛𝗜𝗕𝗓𝗔 ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯁ꯭ꯀꯣꯞ ꯌꯥꯎꯅ 7.62 mm ꯁ꯭ꯅꯥꯏꯄꯔ ꯑꯃ, 9 mm ꯄꯤꯁꯇꯣꯜ ꯑꯃ, ꯕꯣꯜ ꯑꯦꯛꯁꯟ ꯔꯥꯏꯐꯜ ꯑꯃ, ꯂꯥꯏꯐ ꯑꯦꯃꯨꯅꯤꯁꯟ ꯔꯥꯎꯟ 13, ꯅꯝꯕꯔ 36 ꯍꯦꯟ ꯒ꯭ꯔꯦꯅꯦꯗ 3, IED ꯑꯃ ꯑꯃꯗꯤ ꯄꯤꯀꯦꯠꯁ ꯒ꯭ꯔꯦꯅꯦꯗ 2 ꯐꯒꯠꯄ ꯉꯝꯈꯤꯕꯒ ꯂꯣꯏꯅꯅ ꯃꯣꯜꯍꯥꯝꯒ ꯅꯛꯅꯅ ꯂꯩꯔꯤꯕ ꯀꯥꯔꯣꯡ ꯕ꯭ꯔꯤꯖ ꯏꯝꯐꯥꯜ ꯏꯁꯠ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯀꯤꯂꯣꯒ꯭ꯔꯥꯝ 10ꯒꯤ IED 2, ꯀꯤꯂꯣꯒ꯭ꯔꯥꯝ 2.5ꯒꯤ IED ꯑꯃ ꯑꯃꯗꯤ 50 meters ꯀꯣꯔꯇꯦꯛꯁ ꯑꯃ ꯐꯒꯠꯄ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯆꯤꯡꯒꯤ ꯑꯃꯗꯤ ꯇꯝꯄꯥꯛꯀꯤ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯐꯝꯁꯤꯡꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯒꯠꯄ ꯂꯦꯞꯄ ꯂꯩꯇ꯭ꯔꯤ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯑꯃꯗꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ 𝗖𝗛𝗜𝗕𝗓𝗔 ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯁ꯭ꯀꯣꯞ ꯌꯥꯎꯅ 7.62 mm ꯁ꯭ꯅꯥꯏꯄꯔ ꯑꯃ, 9 mm ꯄꯤꯁꯇꯣꯜ ꯑꯃ, ꯕꯣꯜ ꯑꯦꯛꯁꯟ ꯔꯥꯏꯐꯜ ꯑꯃ, ꯂꯥꯏꯐ ꯑꯦꯃꯨꯅꯤꯁꯟ ꯔꯥꯎꯟ 13, ꯅꯝꯕꯔ 36 ꯍꯦꯟ ꯒ꯭ꯔꯦꯅꯦꯗ 3, IED ꯑꯃ ꯑꯃꯗꯤ ꯄꯤꯀꯦꯠꯁ ꯒ꯭ꯔꯦꯅꯦꯗ 2 ꯐꯒꯠꯄ ꯉꯝꯈꯤꯕꯒ ꯂꯣꯏꯅꯅ ꯃꯣꯜꯍꯥꯝꯒ ꯅꯛꯅꯅ ꯂꯩꯔꯤꯕ ꯀꯥꯔꯣꯡ ꯕ꯭ꯔꯤꯖ ꯏꯝꯐꯥꯜ ꯏꯁꯠ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯀꯤꯂꯣꯒ꯭ꯔꯥꯝ 10ꯒꯤ IED 2, ꯀꯤꯂꯣꯒ꯭ꯔꯥꯝ 2.5ꯒꯤ IED ꯑꯃ ꯑꯃꯗꯤ 50 meters ꯀꯣꯔꯇꯦꯛꯁ ꯑꯃ ꯐꯒꯠꯄ ꯉꯝꯂꯦ ꯍꯥꯏꯔꯤ꯫